Online Manipurgi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kangluf amana apunbagi saktam thugaiduna Homeland Separate Administration gi demand torokpa haibase achumba singba warif nate. MNPF Manipur asi kangluf kayana pulaga semkiba leibagni aduna kangluf sing punsinduna ama toibagi pangal sagat minaduna leiba asi semgat pangang minaba haibasi aikoi pumnamaki thawlangni phibam asida kangluf amana apunbagi saktam thugaiduna Homeland Separate Administration gi demand torokpa haibase achumba singba warif nate haina lawi asiguma demand lakpa tarabadi lemhoriba kangluf singna sutumina khak leiroi haina Manipur Naga People's Front MNPF ki 12 suba mapok kumon thorongga loinana lup asigi secretary publicity Thomas Nuimaina media da thadorokpa cherol amana hairi cherol asina hai ngasi MNPF ki 12 suba mapok kumon thoram lup asigi general headquarters battalion amasung station khudingda mapung fana pangthokre lup ki GSQ da pangthokkiba thoram da lup asigi chairman John Francis Kasung SP Kami Home Secretary Ruichum Hao Defense Secretary amasung Thomas Nuimai Publicity Secretary na Chief Guest Functional President amasung Guest of Honor oina sarugyaki thoram adu da party gi firalda Ikai khumnaba utpa amadi liberation movement asida thawaina pontha pikhrabasinggi mafamda revolutionary salute utki thoram aduda chairman na MNPF pu sembi ba mapuna tekte kaidina loina bibagi damak taibang mapubu thagatpaga loina na Manipur gi miyam amasung Russia lamdamda leiriba yauloi lupsingbu rising day greeting piki MNPF ki chairman na makata na fongdoki haribadi MNPF karamna semgalakpage amasung hawkiba matam kayada thawna leiraba MNPF kilan mising na India Operation Force IOF ki mathakta kayara khanalanda aduna maithiba pikibagi wafam fongdoki hari loina na India ga Russia lamdamda khundariba ikhoiga I amasung sakchu manade India na lamdam asomda hiram khudingna tangdu leitana chawkhatpa leiba ama oina leihaningde maram aduna India na ikhoigi lamdam asida tatana irang thoali haina fongdoki hari MNPF ki cherol asina haribadi haukiba 2023 gi May 3 da thokiba wathok adu machin manawgi imungi wathokni aduna maram oiraga Kangleipaktagi separate administration demand toribasi tawbiganu haina appeal tawragli loina na hauji kanglub maselgi marakta wakal tanadribasi kanglub mayamna suchumina leitana sangdaina na bohonagadabani Tripura gi royal section Pradyot Devabarma haikibada mapandagi kanana sulaklaga nakhoibu kanbiroi Manipur da khundariba kanglub punai phaminaduna warosin purakadabani nakhoina mapanda natraga Delhi da ngairadi watho adu hena chawthorakani natraga henjilakani thokliba watho asi kanglub ani khakta thokpa natte Manipur da leiriba kanglub pumna makta soklibani maram aduna watho asi loisinaba Manipur da khundaminariba kanglub singna watho asi loisinaba pambai thiminasi hainasu MNPF ki cherol asi na appeal tawragli cherol asi na roibada miyangi mafamda amuka hananing singlaklibadi ekoina India gi makhada leiriba makai ekoigi lamdam asi tangdu leitaba chawkhatpa haibasi leiroi ekoina India gi makhada leiriba makai akhoi apangba tagani ekoigi tungi punsida tangdu leitana chawkhatpa leiba ama oina hinglabadi India dagi ning tamlabata da oigani maram aduna Manipur da khundaminariba nungsijaraba kanglub khudingmangna masi khangna Manipur gi yawol ihogi khongjangda hena wakhal taminase haibaga loinana amuka hanna miyangi mafamda MNPF ki mapokumon asina ingtapa nungayai faba oiresano haina suchero asina hairi Speaker oiramba MLA Saitabarta yauna MLA sing the Union Home Minister Amit Shah gi machanupa Saoduna sel gi demand tormada chenaba mioi ahum faduna makhoi gi mathakta thijin humjinaba imphal da purakre Manipur Legislative Assembly gi Speaker oiramba MLA Saitabarta da kayarak hanna phone toraktuna masana masabu Union Home Minister Amit Shah gi machanupa Joy Shani haina masak takchabaga loinana state asida thokliba rajniti gi charangnaba sigi khudongchaba lauduna lupa crore 3 pinaba demand torakpagi thodokta Natana topa state ki MLA sing the social gi demand torambagi maralda police na mamang thagi taragani panda Uttarakhand dagi Haridua police ki kangbu na Delhi gi tongan mafam sing dagi fagat pangam kiba mioi ahum adu ngasi Imphal West District Police na lawkhat kiba case amaga mari lenana ngasi ayuk Delhi gi Imphal da purakre ngasi ayuk pung nipan taba matamda Imphal da purakhraba mioi ahum adudi Prijansu Pan Uwais Ahmad Amadi Gaurav Nath Kawi Hari Pausina Makhatar Duna Hai Mamang Thagi Tang Taragani Panda Haridwar Manipur Assembly Constituency ki BJP ki MLA Ades Chauhan da Union Home Minister Amit Shah gi machanupa Joy Shani haina sak tak pagaloina na phone tawraktuna party gi fund oina balupa lakh manga donation tawna ba khangalaki hairi thawdo aduga mari lenana police report tawrakpadagi thijinbagi thabakcha thabada ahanba oina Prijansu Pan amadi Uwais Ahmad fagat pangam khibani haina Haridwar Police ki Senior SP Pramod Singh Tomal na fongdokhiba leikhrabani mahang fongdokhibada Police na MLA sing the phone tawrakiba mobile phone singi CDR IMEI yenglaba matung location khangbadagi Delhi dagi mapung oina chenariba Priyansu Pan ahanba oina faki aduga Uwais Ahmad na
Udam Singh Nagar District tagi fagat pangamki madugi matungna makha tana thijinbagi thabak chathabada Gaurav Nachu fagat pangamki bani hairi faraba miyoi sing adu hangpaung chathabada Uttarakhand dagi Nanitan constituency gi MLA Chief Arora dasu cham manaba thawong adu chathadna sel lokthongnaba thawong chatharamki makoina mapung oina MLA sing asoi aran kaya lei senfam adu pidrabadi social media da thagalakani haina suki hanbagi thabak chatharamki haina Haridwar Police Station gi Senior SP Pramona Phongdokhi bani Haridwar Police Station ki Kangmuna fagalaba miyoi ahum aduna Manipur State Assembly ki Speaker oiramba MLA Saita Bardada kayara khadna phone tawrktuna masana masabu Union Home Minister Amit Shah gi machanupa Joy Shah ni hana sak takchabaga loinana lupa crore mari pinaba demand tawrkpagi thawdo aduga mari lenana MLA Saita Bardana Imphal Police Station da pisin kiba report amaga mari lenana police na lokhatkiba case amaga mari lenana Tijinbagi thabak chathanaba miyoi ahum adu police na Imphal da purakhibani hairi Manipur ki budget asida inclusive income growth scope yabu ude Alfred Kangam author ngarang Union Finance Minister Nirmala Sitaraman Parliament ki budget session da PR thamliba Manipur State ki senba chahi 2025-26 ki budget Pithokhre matung asi Lok Sabha da supplementary demands for grant Manipur budget demand for excess grant khanana bahaukhre ngasi khana khiba Manipur budget ki supplementary demands for grant Manipur budget demand for excess grant khanaba matamda Alfred Kangam author MP outer Manipur na committed liability scheme oriba Mahatma Gandhi National Rural Employment Guarantee Eki Fund asi haukiba 2023 dagi Saoduna hojik fawba central government na thadok piraktaba haibasi Manipur state central government na injustice tawrkpani haina phongdokre MP na makha tarduna hai Manipur gi loijing loya amadi chinggi district singda leiriba Mitam miyam asi ayamana lairaba ngaktani masi yenglaga central government na MG Narega haudoktuna thabak subagi khudongchaba piduna thagi oiba khusumal sing piduna makhoigi samilon na mateng kharada oiraba supanguna lakhibani adubu Manipur da palamba BJP lengana matam chana report pikhidaba amadi central government na thausadabadagi haujik phawa scheme asigi sanfam sing pithoktuna leiri haina phongdokhi mangna makha tarduna hai parliament ki budget session asida Manipur gi oiba budget asida Manipur da paikhaliba centrally sponsor scheme singi sanfam sing 2023 ki March tha dagi hauduna hojik fawba fund sing release tawduna leiba maramna Manipur gi miyam sel thumi film da yamna sothaba oiduna Manipur state asi khwaidagi per capita nemba state ama oire hairiba Manipur gi sel thungi phibam asina putholiba budget asi reflect tawba ude haina phongdokhi Manipur gi oina putholiba budget aduda tongan income generate tawba yaba sector sing maru oina agriculture amadi horticulture na chingba sector sing da focus piba ude aduga budget aduda Manipur gi oina income hengana ba scope sing hapa ude haina ngasi Lok Sabha da supplementary demands for grant Manipur budget demand for excess grant khanaba matamda Alfred Kangam author MP outer Manipur na phongdokre kanglaiba punba kholawgi update gi lakhot charke kangpok pide accident thokpada army personnel ani yauna miyoi ama yam thina sokre